Singdon adada tolen ado leptuna adumak nampak lamna masomda yengduna leisari wakhaldari moni mana khanjari basi haujikti tolen ado yamna koina pantadri mahagi sangari ado to singkha adomda lai san aniya sisu mapanga kanbasida pharibani mapanga sonamna damba san oirabadi mahakna laklebasi ngamloroidabani ashomdana tamya thil khulani khullasida leiba mipum khudingmak ado loinamak mipai thapaiba amadi masada phaunari ngarangta laikhitaba nipa ahum haibadi yusuf thangam amadi toni makhoi mamampa singadu mayung mangonda pham masa singmu kauduna tengthana oina kapchari makhoi mataududa yumlo nabada leiriba miyo singasina laktuna thamjinbiri tasengna hairabadi makhoi singasisu sagol thauba makok yaudaba layasi kibadagi Mangkriba siribra sangribra khangdaba masa singasi thiba sarba phauba kinari khunja kanamatana masa sing mangkriba si thiba satlusi khundon gi lampak ta hauriba lampak asomda soidna leirangani sirabasu sanglabasu hayo sida yaba kauba laikhitri masa amom tang pokjaba mama pa singado ahalgi matam oibaga makhoyadi khongnangadomda karmna satlubani aduna kapjaba natna upai laiti Karigumba khulakpa thangti asina masa singamduna tik launa leiramlabadi ngasi asigumna awaba taribasi taramloi masa manglibasi soidanamaki khongul liba ado langla langjin ado phangangbani hayosi mama ampagi asepa thajabani masel aduda asumna sondana kapchari imagi bungo khulakpasi karigumba masa pharamlabadi isana thifum khangdana mangkribasi isana halaktribasi khanglamgadabani ko imagi bungo Asi haidana kapsari Ashomdana khulakpa thangtigi imungdani Lucia dasu mata maliyaga loinana mapa thangti ado kupsen senadana leizari Mahaksu ngarang ahing mangkhiba Yusuf thangam amadi Toni mangkhibagi thawdok asi mahaksu tari Pawosi tabada asuki matik thamoi kaiba haibado oikhri Mapagi managa sang mapagi khudang ado pai mapi top ta khai asumna kapsira i Baba, nang na sangamnabadi, ngasi awana taribasi, taramdawsu yai ko. Baba, si, mikap thoklo, mitpang thuro baba, nasayam na wari, kunsigi kunjama yam na awaba taribasi. Karigino baba, baba na pukok oirega, utup tabagum taduna lairibasi. Si, baba, hawalo. Asum na Lucia do mapa thangtiya sibu, masanomdana khudanga do paidana. Kana kapchari mata malia asu upai leiti kaptuna mata asibu thamjinbiri ita si to si baba si masana ngamnana leibani ita na domaina tawrabadi hena masa si leifum khangaroi lao ita khoi ka da potharo si lao asi haidna maliana mata asi thamjinbiduna lusi ge makhoi aniado makhoi gi ka da sang pothajari Ashomdana amuk tolena do ashum lakpana lambina ga fana sangna lakpani mahaki san aniya dusu sagol thawbasi mangairi san gari asibu singdana kana thawrak libasi lam fana lapna rabasu sanasina singdana thawrak pasina kuihaudi tamyathil khulado yausilakli khulasigi lambida san gari asi ashum thawdun lakpana haujikti khulasigi khundon lampak leiriba Khongnang hauriba mapado yauksilak adori tolengi sallaba aniyado momo haidana kana khongbugum kapugum tawri i tolendi karimata khangkhidri kariguma saminamadi phangni haibasi mahak masasu gyan tajadi tolena sajai ado wangna thangat san aniyasida sajaina sisit kalli masildasu ashimna sonjari hera laba salu Yara titi salune he lam yorom da shida wana wabani bo na khoi na baro lama sajai sage ni babab chalu has kaina moin tori basibo kari haigadam no khangjida mabuk hairi pik thana sark labani ising haire khaurang moida sandi ising kya thaktabani aduga kari gino mafum sa yoksila pasida lipi basibo natragana makhongdagi ko pini yuraba satla adusu torom loida
ꯑꯩꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤ ꯀꯌꯥ ꯆꯠꯅꯕꯁꯨ ꯃꯥꯟꯗꯦ ꯏꯁꯣꯡ ꯁꯣꯡꯂꯗꯨꯅ ꯂꯝꯕꯤꯅꯤꯅ ꯇꯧꯔꯤꯕꯁꯤ ꯏꯁꯪ ꯀꯥꯕꯁꯤ ꯃꯉꯥꯏꯔꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯂꯦꯞꯂꯤꯕꯁꯤꯕꯨ ꯃꯐꯝ ꯑꯁ꯭ꯋꯥꯏ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯟ ꯐꯪꯂꯕ ꯖꯥꯠꯂ ꯂꯥꯏ ꯇꯤꯟꯗꯤ ꯁꯥ ꯁꯟꯅ ꯍꯦꯛꯇꯃꯛ ꯈꯪꯕ ꯍꯥꯜꯂꯤꯗꯣ ꯍꯣꯏꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯐꯨꯔꯒ ꯍꯥꯟꯅ ꯌꯦꯡꯂꯒꯦ ꯆꯠꯂꯨꯅꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯥꯖꯩ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠ ꯁꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯝ ꯑꯁꯤꯗ ꯁꯦꯠ ꯀꯟꯊꯔꯛꯏ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯅꯝꯐꯨ ꯁꯥꯐꯨ ꯁꯟ ꯑꯅꯤ ꯑꯁꯤꯗ ꯁꯥꯖꯩꯅ ꯊꯥꯕꯗꯒꯤ ꯁꯟ ꯑꯅꯤ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯠꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯄꯥ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯄꯥ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅ ꯐꯨꯖꯤꯜꯂꯛꯏ ꯇꯣꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯣꯝꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯔꯤ ꯌꯦꯡꯊꯣꯛꯂꯨꯕ ꯇꯟꯖꯥꯁꯤꯗꯅꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯃꯍꯥꯛꯀꯤ ꯃꯪꯗ ꯎꯈꯤꯕ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯌꯥꯎꯔꯝꯈꯤꯕꯗꯣ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯂꯥꯞꯇꯛꯅ ꯎꯔꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯈꯨꯃꯥꯡ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏ ꯃꯀꯣꯛ ꯑꯗꯨ ꯌꯥꯎꯗꯈꯩ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯒ ꯁꯒꯣꯜ ꯑꯃꯨꯕ ꯑꯗꯨꯒ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯣ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯗ꯭ꯔꯥ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯤꯠꯅꯔꯅꯤ ꯇꯣꯂꯦꯟ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ ꯑꯃꯨꯛ ꯅꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯎꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯇꯣꯂꯦꯟ ꯍꯟꯗꯛꯇꯤ ꯁꯟ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯍꯜꯂꯒ ꯃꯤꯠ ꯀꯨꯞꯊꯒꯩ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯔꯨꯝꯗꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯈꯨꯜ ꯑꯁꯤꯒꯤ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯀꯌꯥ ꯑꯗꯨ ꯄꯔꯦꯡ ꯁꯥꯅ ꯊꯣꯔꯛꯏ ꯃꯊꯕꯥꯛꯁꯤꯡꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤꯅ ꯏꯅ ꯏꯇꯩ ꯇꯩ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯣꯂꯦꯟ ꯇꯝꯅ ꯆꯪꯉꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯈꯠꯅ ꯀꯧꯁꯤꯜꯂꯛꯏꯕꯗꯨ ꯇꯣꯂꯦꯟ ꯃꯃꯤꯠꯃꯛꯅ ꯎꯔꯤ ꯇꯣꯂꯦꯟꯁꯨ ꯄꯟꯊꯗꯦ ꯃꯈꯨꯠ ꯑꯅꯤꯗꯨꯗ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯗꯨ ꯁꯣꯟ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕꯗꯨ ꯅꯥꯟꯊꯖꯩ ꯑꯁꯨꯝꯅ ꯅꯥꯟꯊꯕꯗꯒꯤ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯀꯔꯤꯃꯠꯇ ꯂꯩꯔꯝꯈꯤꯗ꯭ꯔꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗꯤ ꯏꯆꯥꯎ ꯆꯥꯎ ꯃꯨꯁꯨꯛ ꯃꯨ ꯃꯁꯥ ꯃꯔꯦꯡ ꯐꯟ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯈꯩ ꯑꯗꯨꯃꯛ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ ꯇꯣꯂꯦꯟ ꯑꯗꯨ ꯄꯟꯊꯗꯤ ꯁꯟ ꯑꯗꯨꯗ ꯁꯥꯖꯩ ꯑꯗꯨ ꯀꯟꯅ ꯊꯥ ꯊꯨꯅ ꯆꯠꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯊꯧꯔꯛꯂꯤ ꯃꯆꯤꯜꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯑꯁ ꯁꯤꯔꯝꯃꯤꯗ ꯈꯖꯤꯛꯇꯒ ꯄꯟꯊꯔꯝꯃꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯁꯣꯏꯗ꯭ꯔꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯁꯤꯅ ꯈꯨꯜ ꯑꯁꯤ ꯏꯐꯨꯜ ꯇꯥꯅ ꯂꯩꯔꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯣꯂꯦꯟ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯗꯦ ꯁꯟ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯒꯨꯝ ꯑꯗꯨꯃꯛ ꯁꯛꯇꯝ ꯂꯦꯡꯗꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯇꯣꯂꯦꯟ ꯇꯝꯅ ꯇꯣꯂꯦꯟꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯋꯥꯗꯨ ꯁꯣꯟꯈꯤꯕꯅ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤꯃꯠꯇ ꯎꯈꯤꯗꯕꯅꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯂꯦꯟꯒꯤ ꯃꯁꯥꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯍꯩꯁ ꯀꯩꯅꯣꯗ ꯃꯐꯝ ꯑꯁꯤ ꯑꯩ ꯃꯃꯥꯡꯗ ꯎꯈꯤꯕꯒꯨꯝ ꯇꯧꯔꯤ ꯑꯣ ꯃꯥꯅꯤ ꯑꯩꯅ ꯃꯪꯗ ꯎꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛꯅ ꯃꯈꯨꯠ ꯈꯠꯇꯅ ꯍꯩ ꯆꯥꯁꯤ ꯂꯥꯎ ꯍꯥꯏꯅ ꯀꯧꯈꯤꯕꯗꯣ ꯃꯥꯅꯤ ꯑꯗꯨꯒ ꯀꯌꯥꯗ ꯃꯪꯂꯥꯟꯗ ꯎꯈꯤꯕꯗꯨꯒꯨꯝ ꯀꯔꯤꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯅ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯁꯣꯏꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯄꯥꯟ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯉꯛꯄꯅꯤꯀꯣ ꯃꯄꯨ ꯃꯥꯒꯤ ꯈꯨꯗꯣꯜꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝ ꯇꯥꯔꯤꯕ ꯁꯣꯝꯗ ꯑꯩ ꯈꯣꯡ ꯁꯥꯜꯂꯒꯦ ꯑꯁꯨꯝ ꯂꯥꯛꯄꯅ
ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯇꯥꯔꯛꯄ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯂꯟꯅ ꯂꯟꯅ ꯇꯥꯔꯤ ꯇꯣꯂꯦꯟ ꯑꯗꯨꯗꯤ ꯌꯨꯝ ꯂꯜꯂꯤ ꯍꯥꯏꯕꯗꯨ ꯃꯁꯥꯗ ꯆꯪꯈꯤꯗ꯭ꯔꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯨꯝꯁꯤꯡꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯄꯥꯜꯗ ꯊꯣꯛꯄꯗꯤ ꯑꯃꯠꯇ ꯎꯔꯤ ꯆꯥꯎꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯂꯧꯁꯤꯡ ꯑꯃꯗꯤ ꯏꯪꯈꯣꯜꯁꯤꯡ ꯑꯗꯨ ꯑꯃꯗ ꯊꯕꯛ ꯁꯨꯕꯁꯨ ꯎꯔꯤ ꯅꯥꯄꯤ ꯈꯔ ꯁꯣꯡ ꯂꯩꯅꯔꯤꯕꯗꯨ ꯇꯣꯂꯦ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛꯅ ꯊꯨꯡꯂꯨꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯃꯍꯥꯛ ꯇꯝꯅ ꯂꯣꯟꯅ ꯌꯦꯡꯅꯔꯤꯕꯗꯨ ꯇꯣꯂꯦꯟ ꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯎꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯀꯤ ꯁꯟꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ ꯃꯍꯥꯛꯅ ꯀꯔꯥꯏ ꯇꯥꯅ ꯊꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯪꯂꯨꯒꯅꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯌꯦꯡꯅꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯂꯦꯟ ꯑꯗꯨ ꯁꯟꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯃꯄꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯃꯄꯥ ꯑꯁꯤ ꯌꯧꯕꯁꯤꯗ ꯇꯣꯂꯦꯟ ꯑꯗꯨ ꯂꯝꯂꯣꯡ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯖꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯃ ꯁꯟꯒꯥꯔꯤ ꯂꯥꯛꯄꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯅꯤꯡꯕꯒꯨꯝ ꯄ꯭ꯔꯞ ꯇꯣꯂꯦꯟꯒꯤ ꯁꯟꯒꯥꯔꯤ ꯃꯅꯥꯛ ꯑꯁꯤ ꯇꯝ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯁꯣꯝꯗ ꯑꯣꯟꯊꯣꯔꯛꯎ ꯏꯕꯨꯡꯉꯣꯕꯨ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯀꯔꯤ ꯊꯧꯒꯤ ꯂꯥꯛꯄꯅꯣ ꯃꯐꯝ ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯃꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒ ꯅꯛꯅꯕ ꯈꯨꯜꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯥꯗꯦ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯩꯕ ꯈꯨꯜ ꯉꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯪꯂꯤꯕꯁꯤ ꯇꯥꯔꯕꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ ꯇꯣꯂꯦꯟ ꯑꯗꯨ ꯅꯤꯄꯥ ꯑꯗꯨ ꯂꯥꯛꯈꯤꯕꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅ ꯎꯍꯧꯗ꯭ꯔꯤ ꯇꯣꯂꯦꯟ ꯏꯉꯛꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯏ ꯇꯣꯂꯦꯟꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯩꯇꯩꯂꯣꯟ ꯉꯥꯡꯂꯝꯕ ꯑꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ ꯇꯣꯂꯦꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯑꯩ ꯂꯝ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯧ ꯑꯃꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯇꯥꯗꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯣꯊꯥꯐꯝ ꯑꯃꯠꯇꯗꯤ ꯇꯥꯗꯅ ꯁꯤꯟꯕꯤꯌꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤ ꯊꯧꯒꯤ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯇꯝꯖꯔꯒꯦ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯈꯨꯜꯂꯥꯛꯄꯅ ꯄꯨꯕꯅꯤ ꯑꯗꯨꯗꯤ ꯈꯨꯜꯂꯥꯛꯄꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯑꯁꯤ ꯇꯧ ꯍꯥꯏꯕꯗꯨ ꯌꯥꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯁꯤ ꯑꯗꯨꯕꯨ ꯈꯨꯜꯂꯥꯛꯄ ꯑꯗꯨꯗꯤ ꯈꯔ ꯀꯨꯏꯔꯤ ꯃꯁꯥ ꯉꯝꯗꯅ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯜꯂꯥꯛꯄꯗꯨ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯑꯁꯣꯝ ꯅꯣꯡꯆꯨꯞ ꯄꯥꯡꯕ ꯁꯣꯝꯗ ꯆꯪꯂꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯡ ꯊꯪꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯁꯟꯒꯥꯔꯤ ꯑꯁꯤꯒꯤ ꯏꯔꯣꯏꯗꯨꯅ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯑꯗꯣꯝꯗ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯏ ꯐꯅ ꯁꯥꯡꯅ ꯆꯪꯏ ꯂꯝꯕꯤ ꯑꯗꯨ ꯁꯨꯛꯇꯛ ꯇꯧꯏ ꯈꯔꯒ ꯄꯤꯛꯏ ꯁꯟꯒꯥꯔꯤ ꯑꯁꯤꯒ ꯊꯧꯕꯁꯤꯗ ꯂꯝꯕꯤ ꯑꯗꯨ ꯄꯨꯡꯇ ꯍꯦꯛ ꯊꯜꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯁꯤꯗꯅꯤ ꯅꯪꯒꯤ ꯁꯟꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯄ ꯆꯟꯒꯗ꯭ꯔꯥ ꯆꯟꯒꯗꯕ ꯃꯥꯜꯂꯤ ꯊꯧꯖꯤꯜꯂꯛꯎ ꯁꯣꯝꯗ ꯑꯩ ꯑꯌꯥꯕꯗꯣ ꯂꯧꯔꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯅꯪꯅ ꯄꯥꯡꯊꯣꯛꯀꯗꯕ ꯁꯤꯡꯊꯥꯗꯨꯁꯨ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯄꯥꯎꯗꯝꯃꯨꯀꯣ ꯇꯣꯂꯦꯟꯅ ꯍꯣꯏ ꯇꯥꯗ ꯄꯥꯎꯗꯝꯖꯒꯦ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯆꯪꯉꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯨꯁꯤ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗꯣ ꯌꯧꯔꯔꯤ ꯁꯨꯃꯥꯡꯗꯨꯗ ꯁꯟꯒꯥꯔꯤ ꯑꯗꯨ ꯊꯥ ꯇꯣꯂꯦꯟ ꯑꯗꯨ ꯆꯞꯇꯤꯡ ꯂꯦꯞꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯂꯨꯁꯤ ꯏꯕꯦꯝꯃ ꯃꯤ ꯂꯩꯕ꯭ꯔꯣ ꯅꯪ ꯇꯥꯗ ꯂꯥꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯦ ꯊꯣꯛꯂꯛꯎ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯂꯤꯌꯥ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯨꯁꯤ ꯑꯗꯨꯗꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯎꯔꯨꯔꯤ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯂꯨꯁꯤ ꯑꯗꯨ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯤꯄꯥ ꯑꯗꯨꯃꯛ ꯑꯗꯨ ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯪꯂꯥꯟꯁꯨ ꯅꯠꯇꯕꯁꯤꯗ ꯇꯁꯦꯡꯅ ꯂꯥꯛꯄꯗ ꯂꯨꯁꯤ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯃꯁꯥ ꯑꯗꯨ ꯃꯁꯤ ꯂꯦꯡꯗꯦ ꯂꯨꯁꯤ ꯑꯗꯨ ꯂꯩ ꯃꯇꯥ ꯃꯂꯤꯌꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯇꯥ ꯃꯂꯤꯌꯥꯁꯨ ꯂꯨꯁꯤꯒꯤ ꯃꯇꯧꯗꯨꯗ ꯑꯉꯛꯄ ꯄꯣꯛꯏ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯇꯣꯂꯦꯟ ꯑꯗꯨ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯌꯦꯡꯊꯣꯛꯂꯨꯔꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯃꯁꯥ ꯑꯗꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤꯕꯁꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯁꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯏ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ
tolen ga sangminariba nipa aduna ibema losi nangbu tabro namang de liba sakhang da nipa si lamdam tamna lai masana haijari nipa sina mahaki sangjafam amata pibiyo matam khara ilaigi thau amagi tamak khulasi de lakpani hairari ibema na kari khanba ibema gi apa amadu haibiyo ai khoina fanaba loina maksingi losi adudi harik liba wado kari mata nasungdi tolenda adumak munni yengaga lei tolen su losi da munni yengduna leiri losi gi manak telep libi mata maliana ita tabro tadana hari basi nangbu tabro losi ado angang angau oi khangpre khang tada tai ashom mangola som de lengsin birao kari no ashom de lengsin birao losi da munni yenglamba tolena da su mithram adu khangong hong mangol adom da kakhala i lakminari bani pa aduna haibi ama losia aisu thabak amale hoi amukta tawthok ukigi aduga aisu laikai miyam khauraga laki ko sali nakoi kari no pumen pangminaramuko losina hoi tada khara thubirao nupa adu thonga lomda thokri losina ibung hain hekta kauragi aikhoi digi halanggadaba mali ibung ngehak pothabisi losi yamungdi kauna fak ama puthokuna mangol da thai aduga thungluriba tolena do famali mata malia amadi losi ado makoi anina fak amada fam ashumna wari tawre i losina ado ibung aigi mingdi losi kawi ado ita asigina malia kawbani ibani se lunati nazabi imanabini ibung di kari lamdagi lakpano ibung gi mingna kari kawgi nasal singda haibiyo tolen hari i ha isan nabung ai ising khawrang mani yadri ising khuzayam da thaksagi aduga nabung ai gi asing ba yawa do isal singda hairagi losina hoi phani ita nang ising kita kan biru gera malia su ising kan basangkhri ising adu puthoraktuna losina malia de gi lauraga tolen api tolen ado ising khuzai pik thanba nik laugado kut lau khai loinamak thakri aduga masado khegatlaga ashum hari isan ai gi asing mapum namak to hairagi ai lamdam tamna laiba khulamadagi lakpani mafam sidagi singlon ahum lalaga laiba khulamadagi lakpani aina mafam asi lakpada numinini humni di suri sangi basi mangda uriba sumang matolda lairiba sanasiga sangriya siga ani asi sizinaraga lak ebani losina ado ibung na mafam asi la ibasi kari thawgino haibado nasalai khoida mayek singna takpiu tolen sor asang bam hondok laga isan ai thaw amagi lakpani sumi kholasida awana tariba pumna ma asi phan gi haidana aina lak lebani ado isan wafam asigi tokhain thamkhraga wafam asigi mang oinana ai kariguma matangdi isalda hangjagi losina hayo ibung kari yawano hektamak haibiyo tolena isana aibo hanba ubamaktada karigi damak ngaksana na ingonda mun yenglibano adu matang isana hana hayo losina ibung sumi ai ibung bo hanba ubada angakpana isa pumbasi tu sungkhibasu khangaudi ibung si mamangi matamda aina ukhibagum tawri adu ibung di karigino nasalingon na muni yenglibado tolena isan na khaliba adumakni isan nang ay mamangi matamda nang bo aina ukhibagum tawri madunani nang bo ubada aina mitkoptani yengliba nang hinata nanakta lairiba sisu aina ukhibagum tawri losina ibung aina ukhibadi agi khommen mangan sadani aina ukhibado ibung si tamlaba khullamadagi mangda uriba sangari asimaktada lae haina ui aiga ita sigana aikhogi khulgi pukri chawmanak aduda haime laga laibani ibung na sangari se thauduna lakpaga ibung da khangnabagum khut khatana kauribani haisa si haidana adudagi sagol thauba asi haraga losi ado masagi makhut ado masana mensinjai
ꯇꯣꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯉꯛꯅ, "ꯑꯦ, ꯀꯩ ꯍꯥꯏꯕ? ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯗꯤ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩꯗꯅ? ꯑꯩꯅ ꯃꯪꯈꯤꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯏꯆꯟ, ꯑꯩꯁꯨꯅꯦ ꯏꯆꯟ, ꯑꯩꯁꯨ ꯂꯝꯗꯝ ꯇꯥꯝꯅ ꯂꯥꯛꯄꯅꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕꯗꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯅꯇꯥ ꯑꯁꯤꯒ ꯅꯪꯒꯅ ꯍꯩ ꯃꯦꯠꯇꯨꯅ ꯑꯩꯕꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯅꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯈꯤꯕꯗꯣ ꯑꯩꯁꯨꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕꯗꯣ ꯑꯩ ꯍꯥꯏꯔꯒꯦ, ꯅꯪꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯆꯞ ꯃꯥꯟꯅꯕ ꯌꯦꯡꯁꯤꯀꯣ꯫ ꯁꯒꯣꯜ ꯊꯧꯕ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯕ ꯅꯤꯄꯥ ꯑꯃ ꯃꯀꯣꯛ ꯌꯥꯎꯗꯈꯩ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯃꯨꯛꯀꯤ ꯈ꯭ꯋꯥꯏꯗ ꯃꯉꯛ ꯑꯁꯤ ꯊꯥꯕꯠ ꯂꯥꯎꯅ ꯀꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯂꯣꯔꯦꯜ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯂꯨꯁꯤꯅ, "ꯏꯕꯨꯡ, ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ, ꯃꯗꯣ ꯃꯀꯨꯃꯪ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯁꯅꯨ꯫ ꯏꯕꯨꯡꯅ ꯃꯪꯂꯤꯕ ꯑꯗꯨꯒ ꯑꯩꯅ ꯃꯪꯂꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯏꯕꯨꯡ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯑꯗꯨ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠ ꯃꯇꯥ ꯃꯜꯌꯥꯗ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯤꯠꯀ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯇꯣꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯏꯆꯟ, ꯃꯁꯤꯅ ꯃꯁꯤ ꯑꯣꯏꯈ꯭ꯔꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯋꯥ ꯈꯔꯁꯨ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯇꯣꯂꯦꯟ ꯀꯧꯏ꯫ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯤ, ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯇꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ꯫ ꯃꯐꯝꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯂꯥꯛꯄ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯏꯄꯥ ꯄꯣꯛꯄ ꯑꯩꯒꯤꯅꯤ ꯏꯄꯨ ꯑꯗꯨꯅ ꯂꯧꯏ ꯍꯥꯏ꯫ ꯏꯄꯨ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯝꯗꯝ ꯇꯥꯝꯂꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯀꯌꯥ ꯑꯁꯤꯕꯨ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯂꯨꯁꯤꯒ ꯃꯇꯥ ꯃꯜꯌꯥꯒꯗꯣ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯉꯛꯄꯗꯤ ꯐꯥꯎꯖꯩ꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯏꯕꯨꯡ, ꯏꯕꯨꯡꯅ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯝꯕꯁꯤ ꯏꯕꯨꯡꯅ ꯈꯪꯂꯤꯕꯗꯤ ꯀꯔꯝꯅꯅꯣ? ꯇꯁꯦꯡꯕꯗꯣ ꯅꯁꯟ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯣ." ꯇꯣꯂꯦꯟ ꯑꯗꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯨꯝꯃꯤ ꯏꯆꯟ, ꯑꯩꯅ ꯈꯪꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯝꯕ ꯌꯥꯋꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯅꯈꯣꯏ ꯑꯅꯤ ꯊꯥꯖꯧ ꯑꯩꯕꯨ꯫ ꯑꯩ ꯍꯥꯏꯔꯒꯦ, ꯑꯩ ꯆꯍꯤ 30 ꯃꯉꯥꯏꯔꯤꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯣꯝꯗ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯆꯍꯤ ꯑꯁꯤꯒ ꯑꯩꯒꯤ ꯁꯛꯆꯨ ꯑꯁꯤꯒ ꯃꯤꯌꯥꯝꯅ ꯀꯅꯥꯃꯠꯇ ꯊꯥꯖꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯆꯟ, ꯅꯈꯣꯏ ꯑꯅꯤꯗꯤ ꯊꯥꯖꯧ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯁꯨ ꯂꯥꯏꯇꯤꯟꯒ ꯁꯝꯅꯔꯨꯕꯅ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯈꯣꯡꯒꯜ ꯑꯗꯨ ꯂꯦꯅꯤꯡꯕ ꯑꯃꯗꯤ ꯏꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯑꯃꯗꯤ ꯑꯩꯅ ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯈꯤ, ꯁꯒꯣꯜ ꯊꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯌꯦꯛꯄ ꯂꯥꯏꯔꯤꯛ ꯑꯃ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯄꯥꯔꯤꯉꯩ ꯏꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯄꯥꯒꯤ ꯃꯆꯤꯜꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯁꯤꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯏꯄꯥꯅ ꯑꯩꯒꯤ ꯃꯐꯝꯗ ꯂꯤꯕꯤꯈꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯑꯩꯅ ꯀꯨꯞꯊꯥꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯂꯦꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯁꯤꯃꯗꯤ ꯅꯈꯣꯏ ꯑꯅꯤ ꯊꯥꯖꯧ, ꯑꯩ ꯇꯁꯦꯡꯅ ꯃꯤꯅꯝꯕ ꯌꯥꯋꯥ ꯑꯝꯇ ꯉꯥꯡꯗꯦ꯫ ꯃꯇꯥ ꯃꯜꯌꯥ ꯑꯗꯨ ꯂꯨꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ, "ꯏꯇꯥ, ꯏꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯊꯥꯖꯩ꯫ ꯏꯇꯥꯗꯤ?" ꯂꯨꯁꯤꯅ, "ꯑꯩꯁꯨ ꯊꯥꯖꯩ ꯏꯇꯥ꯫ ꯑꯗꯨ ꯏꯕꯨꯡꯒꯤ ꯑꯋꯥ ꯑꯗꯣ ꯏꯇꯥꯒꯤ ꯏꯄꯥꯅꯤꯗꯤ ꯈꯪꯂꯤ꯫ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗꯁꯨ ꯍꯥꯏꯕꯤꯌꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯑꯗꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯗꯤ ꯉꯁꯥꯏ ꯆꯠꯈꯤꯕ ꯅꯤꯄꯥ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯂꯤꯕꯗꯨ ꯃꯇꯥ ꯃꯜꯌꯥ ꯑꯃꯗꯤ ꯇꯣꯂꯦꯟꯁꯨ ꯎꯖꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯔꯤ꯫ ꯂꯨꯁꯤꯅ, "ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯂꯥꯛꯄꯤꯔꯤ꯫ ꯃꯪꯒꯣꯜ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯐꯛ ꯊꯥꯖꯒꯦ." ꯂꯨꯁꯤ ꯏꯃꯨꯡꯗꯒꯤ ꯀꯧꯅꯥ ꯐꯛ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯪꯒꯣꯜ ꯑꯁꯤꯗ ꯄꯥꯛꯁꯤꯟꯅ ꯊꯥꯔꯤ꯫ ꯊꯥꯔꯤꯕ ꯐꯛꯁꯤꯡ ꯑꯁꯤꯗ ꯇꯤꯜꯂꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ, ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡ ꯑꯗꯨ ꯄꯨꯜꯂꯤ꯫ ꯐꯅꯌꯥꯝ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯨꯟꯕꯗ ꯃꯪꯒꯣꯜ ꯑꯗꯨ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯇꯤꯟꯕꯤꯔꯤꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ, ꯑꯩꯗꯤ ꯏꯕꯨꯡ ꯑꯁꯤꯒꯤ ꯃꯆꯤꯜꯗꯒꯤ ꯑꯆꯨꯝꯕ ꯌꯥꯋꯥ ꯈꯔꯗꯤ ꯈꯪꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯏꯕꯨꯡ ꯑꯁꯤꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯏꯕꯨꯡꯒꯤ ꯑꯁꯦꯡꯕ ꯌꯥꯋꯥ ꯑꯗꯨ
ꯂꯥꯛꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯁꯤꯗ ꯇꯁꯦꯡꯕꯗꯨ ꯍꯥꯏꯕꯤꯌꯨ ꯅꯥꯆꯜꯗ ꯍꯥꯏꯈꯤꯕꯗꯨꯒꯨꯝ ꯇꯣꯂꯦꯅ ꯃꯤꯁꯦꯜ ꯑꯩ ꯍꯥꯏꯔꯒꯦ ꯂꯥꯛꯂꯤꯕ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯂꯝꯗꯝ ꯇꯥꯝꯂꯕ ꯈꯨꯜ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤ ꯇꯥꯟꯅ ꯂꯥꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯤꯕꯤꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯧꯕ ꯅꯨꯄꯤ ꯑꯗꯨ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯨ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯇꯝꯂꯔꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯕꯁꯨ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯗꯤ ꯀꯔꯤꯃꯠꯇ ꯈꯪꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨ ꯂꯩꯈꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯣꯡꯂꯨꯞ ꯑꯣꯏꯅ ꯍꯣꯡꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯈꯨꯟꯗꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯑꯀꯤꯕ ꯑꯁꯤꯌꯥꯅꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯗꯤ ꯅꯣꯡꯃ ꯀꯥꯡꯗꯨꯅ ꯊꯣꯛꯂꯤ ꯃꯁꯤꯃꯁꯨ ꯏꯕꯨꯡꯉꯣꯅ ꯈꯪꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯇꯁꯦꯡꯕ ꯌꯥꯋꯥ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯕꯗꯨ ꯇꯣꯂꯦꯅ ꯍꯥꯏꯔꯛꯏ ꯑꯩ ꯑꯁꯦꯡꯕꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯖꯒꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤ ꯑꯩ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯤꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯐꯠꯇꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯀꯌా ꯄꯥꯈ꯭ꯔꯤ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯈ꯭ꯔꯤ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯅ ꯑꯩꯅ ꯈꯪꯅꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯪꯂꯨꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯁꯤꯅ ꯁꯒꯣꯜ ꯊꯧꯕ ꯐꯠꯇꯕ ꯂꯥꯏ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕꯗꯨ ꯀꯣꯛꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯒꯤ ꯏꯔꯝꯗꯝꯗ ꯑꯃꯨꯛ ꯍꯟꯖꯈꯤꯒꯦ ꯇꯣꯂꯦꯟꯒꯤ ꯐꯖꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯨ ꯊꯨꯝꯍꯠꯂꯤ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯉꯣꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯂꯦꯞꯅꯃꯛ ꯀꯣꯛꯍꯟꯕ ꯉꯝꯃꯨ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡꯉꯣ ꯑꯗꯣ ꯏꯕꯦꯝꯃ ꯂꯨꯁꯤ ꯆꯥꯁꯤꯒꯤ ꯆꯪꯖꯐꯝ ꯑꯁꯤ ꯀꯗꯥꯏꯗꯕꯨ ꯁꯤꯟꯒꯦ ꯍꯥꯏꯕ ꯏꯕꯦꯝꯃꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯐꯗꯕ ꯂꯣꯏꯅꯃꯛ ꯁꯤꯟꯒꯤ ꯂꯨꯁꯤꯒꯤ ꯋꯥꯈꯜꯗꯗꯤ ꯈꯨꯜ ꯑꯁꯤꯒ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯤꯕ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯍꯟꯅꯤꯡꯕꯗꯤ ꯐꯥꯎꯏ ꯃꯔꯝ ꯑꯁꯤꯅ ꯂꯨꯁꯤꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯕꯨꯡ ꯑꯁꯤ ꯂꯝ ꯊꯥꯞꯅꯁꯨ ꯂꯥꯛꯂꯤ ꯏꯕꯨꯡ ꯑꯁꯤ ꯑꯩꯒꯤ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯔꯒꯦ ꯑꯩꯒꯤ ꯏꯄꯥꯁꯤꯁꯨ ꯏꯕꯨꯡ ꯑꯁꯤꯗ ꯌꯦꯡꯍꯟꯖꯔꯒꯦ ꯏꯕꯨꯡ ꯑꯁꯤꯅ ꯆꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯔꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯔꯤꯌꯥ ꯇꯣꯂꯤꯟ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯃꯪꯒꯣꯟꯗ ꯐꯝꯍꯧꯔꯤꯕꯁꯤ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯩꯒꯤ ꯏꯄꯥ ꯑꯃꯈꯛ ꯂꯩꯌꯦ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯕꯗ ꯏꯄꯥ ꯑꯁꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯅ ꯂꯩꯕꯅꯤ ꯇꯣꯂꯦꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯉꯁꯥꯏꯅ ꯈꯪꯂꯤ ꯉꯁꯥꯏ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯄ ꯅꯤꯄꯥ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯈꯤ ꯇꯁꯦꯡꯅꯃꯛ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯃꯨ ꯂꯨꯁꯤꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥꯁꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯈꯨꯜꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯗꯨ ꯌꯦꯡꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯈꯔ ꯑꯃꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯌꯧꯅꯗꯨꯅ ꯂꯣꯏꯅꯃꯛ ꯆꯪꯅꯍꯧꯔꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯏꯄꯥ ꯑꯁꯤ ꯃꯊꯟꯇ ꯆꯪꯉꯛꯄꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯀꯝꯗꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯏꯄꯥ ꯑꯁꯤ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯍꯟꯕꯗ ꯂꯥꯏꯑꯣꯛ ꯅꯣꯛꯄ ꯌꯥꯎꯔꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯏ ꯑꯃꯅ ꯀꯥꯏꯗꯣꯡꯅꯩ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯃꯛꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯑꯗꯣ ꯍꯦꯛꯅ ꯀꯞꯆꯩ ꯃꯇꯥ ꯃꯂꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯏꯇꯥꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯃꯤ ꯑꯗꯣ ꯏꯕꯨꯡ ꯃꯥꯏꯕ ꯑꯗꯨꯁꯨ ꯏꯄꯥ ꯑꯁꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯁꯒꯣꯜ ꯊꯧꯕ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯃꯥꯂꯤꯌꯥꯗꯨꯁꯨ ꯃꯁꯥꯗꯣ ꯊꯛꯅ ꯏ
ꯃꯃꯤꯠ ꯑꯗꯨ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯋꯠ ꯈꯥ ꯋꯥꯡꯅ ꯌꯦꯡꯉꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯟꯊꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯇꯣꯂꯦꯟ ꯑꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯏ ꯐꯔꯦ ꯁꯟ ꯍꯧꯖꯤꯛꯇꯤ ꯋꯥꯔꯨꯔꯒꯅꯨ ꯑꯩꯁꯨ ꯂꯥꯛꯂꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯂꯝꯗꯝ ꯇꯥꯝꯂꯕꯁꯤꯗꯒꯤ ꯑꯩꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯗꯕꯅꯣ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯑꯩ ꯂꯩ ꯅꯈꯣꯏꯒꯤꯗꯃꯛ ꯑꯗꯨ ꯏꯆꯟ ꯅꯈꯣꯏꯒꯤ ꯄꯥꯎꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯇꯪ ꯑꯩꯕꯨ ꯄꯨꯁꯜꯂꯨ ꯂꯣꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯂꯤꯌꯥ ꯑꯗꯨ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯇꯣꯂꯦꯟ ꯑꯗꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯏ ꯇꯣꯂꯦꯟ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯀꯥ ꯑꯁꯤ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯏ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯣ ꯀꯌꯥꯗ ꯁꯥꯊꯤꯈ꯭ꯔꯕꯅꯣ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯗꯁꯨ ꯀꯥꯏꯗꯣꯡꯕ ꯉꯝꯃꯤꯗꯅ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯑꯃ ꯉꯁꯤꯗꯤ ꯇꯥꯏꯕꯪꯗ ꯊꯣꯛꯂꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯀꯨꯞꯊꯅ ꯌꯦꯡꯂꯒꯦ ꯇꯣꯂꯦꯟ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪ ꯐꯃꯨꯡꯗ ꯎꯗꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯤꯕ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯅ ꯎꯏꯁꯟ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯌꯦꯡꯖꯩ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯣꯂꯦꯟꯒꯤ ꯃꯁꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯟ ꯑꯅꯤ ꯅꯈꯣꯏꯒꯤ ꯄꯥꯕꯁꯤ ꯐꯤꯕꯝ ꯈꯔ ꯂꯨꯅ ꯂꯩꯔꯤ ꯐꯔꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯒꯅꯨ ꯑꯗꯨꯗꯤ ꯅꯕꯨꯡ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯈꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯗ ꯑꯁꯦꯡꯕ ꯏꯁꯤꯡ ꯀꯜꯂꯛꯎ ꯑꯗꯨꯒ ꯅꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯇꯨꯜꯁꯤ ꯍꯧꯕ꯭ꯔꯥ ꯇꯨꯜꯁꯤ ꯃꯇꯣꯜ ꯈꯔ ꯊꯜꯂꯛꯎ ꯂꯨꯁꯤꯗꯤ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯍꯥꯏꯕꯗꯨ ꯃꯄꯥꯅ ꯅꯣꯡꯃ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯗ ꯊꯥꯈꯤꯕꯅ ꯃꯍꯥꯛ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯂꯤꯌꯥꯗꯨ ꯍꯣꯏ ꯈꯪꯉꯤ ꯏꯕꯨꯡ ꯑꯗꯨꯗꯤ ꯂꯧꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯇꯣꯂꯦꯟ ꯑꯗꯨꯗꯤ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯃꯤꯠ ꯀꯨꯞꯇꯈꯩ ꯃꯨꯟꯅ ꯌꯦꯡꯖꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯝꯂꯤꯕ ꯁꯥꯃꯤꯟ ꯑꯃꯗꯤ ꯃꯃꯤꯁꯤꯡꯗꯨꯗ ꯐꯖꯅ ꯈꯪꯖꯔꯤ ꯃꯔꯝꯗꯤ ꯀꯥꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯃꯀꯣꯛ ꯌꯥꯎꯗꯕ ꯂꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯪꯉꯝꯃꯤ ꯍꯥꯏꯕꯗꯨ ꯑꯗꯨꯒ ꯑꯃꯗꯤ ꯐꯃꯨꯡꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯏꯕ ꯅꯨꯄꯥ ꯑꯁꯤꯗ ꯀꯥꯏꯗꯣꯡꯂꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯨ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯊꯥꯡꯇꯤꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯐꯅ ꯁꯥꯡꯅ ꯆꯣꯡꯊꯣꯔꯛꯏ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯐꯃꯨꯡꯗ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯤꯕ ꯊꯥꯡꯇꯤ ꯑꯗꯨ ꯃꯉꯛ ꯑꯗꯨ ꯌꯥꯎꯗꯈꯩ ꯃꯁꯥꯗꯣꯏꯍꯤꯡ ꯗꯍꯤꯡ ꯁꯥꯅ ꯂꯩꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯏ ꯄꯟꯊꯗꯤ ꯃꯁꯤꯜ ꯑꯗꯨꯗ ꯂꯥꯏꯔꯣꯜ ꯁꯣꯟ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯤꯗꯅꯕ ꯍꯥꯏꯗꯨꯅ ꯅꯥꯟꯊꯖꯩ ꯑꯃꯨꯛꯀ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯀꯣꯛ ꯌꯥꯎꯔꯒ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ ꯊꯥꯡꯇꯤ ꯑꯗꯨ ꯑꯗꯨꯕꯨ ꯊꯥꯡꯇꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯗꯨ ꯉꯧꯔꯣꯡ ꯉꯧꯔꯣꯡ ꯎꯪꯈꯠꯂꯒ ꯄꯥꯡꯉꯤ ꯑꯗꯨꯒ ꯃꯁꯤꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯉꯥꯡꯂꯛꯏ ꯈꯣꯟꯖꯦꯜ ꯃꯔꯤ ꯃꯉꯥ ꯊꯣꯛꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯅꯪꯒꯤ ꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯄꯟꯊꯕ ꯇꯧꯔꯣ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯑꯩꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯄꯨꯝꯕꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯎꯠꯀꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯑꯗꯨꯒ ꯈꯨꯜ ꯑꯁꯤ ꯏꯅꯤꯡ ꯈꯥ ꯇꯝꯅ ꯂꯩꯒꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯀꯤꯔꯨꯕꯗꯤ ꯌꯥꯗ ꯃꯁꯤꯜ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯁꯣꯜ ꯑꯃ ꯁꯣꯟ ꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨꯗ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯊꯥꯡꯇꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗ ꯀꯤꯠ ꯂꯥꯎꯅ ꯅꯝꯃꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯅꯝꯕꯗꯨꯗ ꯊꯥꯡꯇꯤ ꯑꯗꯨ ꯃꯁꯥꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡ ꯀꯞꯄꯣꯏ ꯂꯥꯎꯕꯣꯏ ꯈꯣꯟꯖꯦꯜ ꯃꯔꯤ ꯃꯉꯥ ꯊꯣꯛ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯇꯧꯔꯛꯏ ꯀꯤꯔꯨꯕꯗꯤ ꯌꯥꯔꯦ ꯈꯟ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯍꯥꯛꯁꯨ ꯃꯁꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯅꯪꯅ ꯀꯩꯗꯧ ꯉꯝꯒꯗꯕꯅꯣ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕ ꯑꯃꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯁꯥꯗꯣꯡꯂꯒ ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ ꯅꯔꯤꯜ ꯐꯔꯕꯗꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎ ꯁꯥꯃꯨ ꯃꯌꯣꯡ ꯌꯥꯁꯤ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯧꯗꯨꯅ ꯃꯤꯑꯣꯏꯕ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯊꯣꯛꯂꯛꯎ ꯅꯪꯅ ꯉꯝꯂꯤ ꯑꯩꯕꯨ ꯍꯥꯠꯂꯨ ꯑꯩꯅ ꯉꯝꯂꯤ ꯅꯪꯕꯨ ꯅꯝꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯤꯜꯗ ꯂꯥꯏꯔꯣꯜ ꯑꯗꯨ ꯁꯣꯟ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯃꯔꯥꯏꯕꯛ ꯑꯁꯤꯗ
kanna kanna nammi ashumna mahakna namlingai ising amadi tulsi lawa thokiba Lucy amadi mata malyado hathu kaasi tam chansila i tolen tawriyo mata wadu ubada makhoi ani pakhatpana kham thengkhri makhoi ani na sangakpadi thangti ado utup tabago adum hanagi matawgum taduna leibado uri Lucy na amu hari i ibung nang tawribado karino ibung Lucy na ashumna hairakpada tolen ado wakhal khangak lakpagum ha yang thorakpada Kolakpa thangti ado utup tabugum adum hanagi matawgum masi lengna lerami Ashumna hobjekti purakliba ising asengba amadi tulsi manado ising lelu mahaki masulda lairo sori aduga tolen hari Aisa Lucy isal nakhoyani tawraga nakhoye babasi maya kathokli hairega ising asi yaum amani ta oirabasu pitha u aina di pai roigi kayana teisar roi wa makha taadi tolena do ising khuzai ado Lucy da pi Lucy amade mata malyana thangti ge maya adu kathoktuna ising adu yaum ani ahum di pithakri tolen hari haisan ai mapal da leiramgi nakhoi ani thabak sing loiraga ai gi nakta amukta lau ai karigumba khara nakhoi da paudamgi asi haiduna tolena do mapal da thokri aduga mangol da thariba fak aduda phamtharaga laikri Lucy amadi mata malyado mapagi sabal oiduna mangola domda perper phugla tolena dodi fak aduda wakal tawduna mangduna famaga leirami Lucy na ibung loire kari habi gadabano haibiyo tolena nakhoi ani su phaksida phamu nabungwa mahaigi Lucy ga malyaga do tangak lairi tolena amu khairi aina ngasi haigadri wasi nakhoi ani kaisu thudokpa kibadi tawbano aina thengnaki bapumnama ado nakhoi nafamda amakpa yauduna loinamak tamlagi aina ngasai nakhoi ani da esing amade tulsi lawru haina thakibado madamduda aina nakhoi pabasi yenglubani asi hairaga tolen mangna thengnakiba akiba pumbado makhoi ani ge mafamda mayek singa tamli basi tarobada malyamadi Lucy ado masado thakthangni imangna sangba phauba akibana thankhri tolena amu khari kigano ai lairiba sidi mana kaidau ngamgadabano adubu yamna wakhal nungai tabamadi karigumba laya sinadumak panthaduna nakhogi babasida saidongduna leirabadi laibak thiba thoklabadi kamdogani masine ne khanglibasi maramasina panthaba tawda lai khoiramna batawrasi phari nakhoi nisu nakhoi gi tawdaba thabak singado tawseruro adubu Lucy amadi malyado imungda sangmakiri tolenga adumak tungda mangda sangminar matamdi asumak housing khibana makhoi ahumado mangolda amuk phamba thogla tolena amuk khari wakhal nge hakhalaga isalani ainga sidi karigumba wakhal amadi lai nakhoi babasi nungsa khra laithrak matamaduda lai amuktang khoiramduna yengi aina handak khoiramgodriba lai asi yamna ruba klayamani nakhoi ani aina haiba adumak tawgadabani ko adudi phari lai sangada posang sejangado aina thiragi nakhoi ani na khanglaroi ashumna tolena do mahakna khoiramada sangadaba lai ge polamado manak asfaya sida koithi thiri hauriba pambi singbi singdudagi loinamak thiraba matung tolena do imungna sangai haujikti matamadu yauraduna lai khoiramagi tolen mahaki lagi posang singado yangkok takta hap makhoi gi maningi wapala somda thogai Lucy hoigi Lucy amadi mata malyaduna imungda makhoi gi kaaduna thong sejet onsan thamami ashum lakpana wakhong yorakpada singyagi khul oibaga nungsiti adumak liri sitli adubu nungthilgi matamnina life fataba amatadi mathi phongmang amdi nungthi nongba numit oiramnabadi life singsi mathi phonglamasu yabani nungthil oirabasu adubu laibak faba amana ngasigi numit asidi nungsana marang kaina sariba amadi nungsinaga liri sitpani tolensu mamit adu oisan akan balai son lai adu khoiramli khoiramba loiraba matung magi lai ge porakliba posang sejang singado loinamak tharaga yangkok adu pai
imong adom da sanga I tolena haisa Lucy Malia se thong siamok ta hango Lucy amadi Malia do thong hangdorakli Lucy na ibong lai khuramba loirabo loire nakoyani pakal urano phari nakoyani tawgada thabak sing adu su taw nabong aisu ngasidi hangsik lang oina khulasi gi ising nungsit amadi karam tawrigi hayodo haifeta nga swai pawg nang thoklaga yemugi kiganu kashu tawraroi aina hauji khoiramgi balaya sina soidana maki nafabung asi phagani haibasi aigi asepa thajabani phare adudi ai thoklugi ko tolena do asi hairaga thokhri Lucy amadi mata malia asu tolena sinar amana lighting na fajana khoiram khiba sida makhoi sima pa asi thoidokpa aki tujungmadi phaukhiri aduba adumak khara khawtak saba haidudi oi makhoi ani gi tawgadaba imungi thabak singadu loir hairaga mangol da phamaga laikri tolena dudi asum thoklai shukla balambi adu yamna sangna thoklakpana haujikti mahak nga saipan khiba lamnong mari phangba mapa adu yaurari mapa sida mahak adu koilei leiduni yengi karom da sasigi haidana awanglom pangna lakli mahak asum lakpada nga saiwai mahak na lakhibadi yum lan tabado okhidabani haujikti mayek sena uri tolena do masada nungaiba amadi siliba nungsit asini yaibada phaujari masilda su asumna soli kaya da fajana nungaina lairiba khungangno oh yum singa sina lan tariba hinkol singa sisu othongna sauna laikhrida ai khoi gi a khun ga hairabadi mafam asini hena lam yamna sauna laida hinkol amadabo low pori amgi sangna laiba sibo ai khoi asu hinkol yamna sawi hainabani hadu bo siga yengnurabadi sangdamna ba yarroi haira kaya na marang khaina hauriba tolena hausik yengbadadi ngasai wai mahak na lakpada khola side laiba yum singa side laiba miyoi singado hingol da amadi thongal da fauthok na khidi adubu tole lakpadagi akiba gumba ado ko khibagum thongal adom na thongnarai amadi makogi ingol singado suba yaungnari tolin su yengna yum thong khuding sangbagum na sangi aduga mahaki awa nungai khulasi tamna laklaga kari thengnaraki ba khaibado loina mak pawdam sai makhoi agi khula duga khulasi gi oiriba ising nuksit ki phibam sangdamasi haina duna nungai ba wari kaya su sari ashumna tolena do awangdi khadegi nongpok satna mahangna thengna ba yaba miyoi kaya amsu thengnai khulnaga pikpani tolena dong hak satpada loina mak koina satpa ngamsari nungsa khara laitharakpa pung ahungi sangado aida tolena do Lucy hoigi mayumda amuk halai Lucy hoigi mayum yahuri mahang sumang yoksilakpasida Lucy amade mata malia do mangol da famdena nungai ba wari saduna leirami momon nga no adana tolena amu ikoi dena asumna hari ai salani sidi nungai ba wari kaya su sari kaidorami bono isanani bo Lucy na hari ibung halakpa ngairam libani kakalo ibung ai khoi se nungsaga sabasida hai mit pasasir haidana tawram libani ibung di hai saning dabra saning amgadaba mali ibung su maliana amu hari ibung hoi adadi hai marang kaina sab phangbadaba mandi ai khoi sfaida pali ba hai singa sibu ibung hoi gi asomnaga panbro tolena no aga hari pali yamna pali adu bai khoi ada pan ba hai sing luga na khoi asida pali ba hai sing asiga hai robadi onthok na khena khri noi gi asidi hai ngak ta thaba go malida onthok na marang kaina haukhri pan khri ai khoi adadi hai panjara basu marang kaina pan ba hai dudi oidi ado isalani na meke khali ba hai asibu kari no nabung di sara side lairi Lucina ibung ai khoi gi ne ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯪꯕꯗ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯏ ꯃꯗꯨꯗꯒꯤ ꯍꯩꯕꯤꯗꯣ ꯅꯍꯥꯋꯥꯏ ꯄꯥꯕꯅ ꯍꯦꯛꯂꯒ ꯀꯪꯍꯜꯂꯒ ꯐꯧꯔꯒ ꯊꯝꯕꯅꯤ ꯅꯨꯡꯁꯥꯗ ꯑꯗꯨꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯃꯗꯨꯗꯒꯤ ꯅꯣꯕꯥꯞ ꯑꯃ ꯍꯦꯛꯂꯒꯦ ꯑꯗꯨꯒꯤ ꯍꯦꯛꯇ ꯍꯩꯕꯤꯒ ꯅꯣꯕꯥꯞꯀ ꯃꯦꯠꯄꯗꯣ ꯆꯥꯔꯁꯤ ꯃꯃꯪꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅꯅꯤ ꯃꯈꯣꯏꯅ ꯉꯁꯤ ꯆꯥꯗꯧꯔꯤꯕꯁꯤ ꯇꯣꯂꯦꯟꯁꯨ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ
ꯅꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨꯗ ꯄꯥꯟꯕ ꯅꯣꯕꯥꯞꯁꯤꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯁ ꯐꯖꯈ꯭ꯔꯦꯕꯣ ꯑꯩꯈꯣꯏ ꯑꯥꯗ ꯄꯥꯟꯕ ꯅꯣꯕꯥꯞꯇꯨꯒ ꯍꯥꯏꯔꯨꯕꯗꯤ ꯑꯩꯈꯣꯏ ꯑꯥꯒꯤ ꯅꯣꯕꯥꯞ ꯑꯅꯤꯃꯨꯛꯀ ꯆꯥꯎꯒꯅꯤ ꯅꯈꯣꯏ ꯑꯁꯤꯒꯤ ꯅꯣꯕꯥꯞꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯥꯝꯅ ꯍꯧꯔꯝꯗꯧ ꯃꯥꯜꯂꯤ ꯃꯍꯤꯒꯁꯤ ꯍꯣꯍꯨꯝ ꯂꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯗ ꯍꯣꯏ ꯆꯥꯔꯁꯤ ꯆꯟ ꯑꯩꯁꯨ ꯍꯩ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯂꯝꯁꯥꯡꯅꯒ ꯂꯥꯛꯄꯅꯤ ꯏꯁꯥꯁꯦ ꯑꯔꯥꯡ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯔꯝꯂꯤꯕꯅꯤ ꯂꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯅꯣꯕꯥꯞꯇꯣ ꯏꯕꯨꯡ ꯆꯥꯕ ꯉꯝꯒꯗ꯭ꯔꯅꯤ ꯅꯣꯕꯥꯞ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯁ ꯅꯣꯕꯥꯞ ꯑꯃꯈꯛ ꯃꯦꯠꯄꯗ ꯆꯥꯕ ꯉꯝꯅ ꯄꯣꯠꯇꯦꯗ ꯃꯤ 4-5 ꯅꯠꯇ꯭ꯔꯗꯤ ꯉꯝꯄꯣꯠꯇꯤꯌꯦ ꯑꯗꯨ ꯏꯕꯨꯡꯗꯤ ꯀꯌꯥꯝ ꯆꯥꯕ ꯉꯝꯗꯣꯏꯅꯣ ꯇꯣꯂꯦꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯩꯗꯤ ꯍꯩ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯅꯪꯅ ꯌꯥꯅꯤ ꯈꯟꯕꯗꯨꯁꯨ ꯃꯦꯠꯂꯛꯎ ꯑꯩꯅꯗꯤ ꯍꯥꯏꯔꯣꯏꯒꯤ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯃꯦꯠꯄꯗ ꯅꯣꯏ ꯆꯥꯕ ꯐꯪꯉꯣꯏꯗꯣꯏꯅꯤꯗꯣ ꯑꯩꯅ ꯆꯥꯕꯗ ꯌꯦꯡꯉꯨ ꯃꯥꯂꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯑꯁꯦꯡꯕꯔꯣꯅꯦ ꯏꯁ ꯍꯩ ꯀꯌꯥꯝ ꯆꯥꯒꯤꯅꯤ ꯏꯕꯨꯡꯕꯣ ꯃꯣꯔꯣꯛ ꯇꯞꯇꯥꯏ ꯍꯥꯞꯆꯤꯜꯂꯒ ꯃꯅꯤꯡ ꯆꯦꯜꯍꯜꯂꯕꯗꯤ ꯋꯥꯅꯤꯗꯣ ꯉꯁꯤꯗ ꯊꯨꯡꯂꯔꯕꯁꯤꯗ ꯂꯛꯅꯅꯤꯡꯗꯅ ꯇꯧꯕꯅꯤ ꯑꯣ ꯐꯔꯦ ꯏꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯅꯕ ꯇꯧꯔꯒꯤ ꯇꯣꯂꯦꯅ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯁ ꯅꯈꯣꯏꯒꯤ ꯅꯣꯕꯥꯞ ꯑꯁꯤꯕꯨ ꯀꯌꯥꯝ ꯄꯥꯟꯖꯒꯦꯅꯦ ꯑꯩꯗꯤ ꯍꯩ ꯌꯥꯝ ꯆꯥꯒꯜꯂꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗ ꯅꯈꯣꯏꯒꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤꯗꯤ ꯅꯨꯃꯤꯠ 10-20 ꯆꯥꯕꯗ ꯅꯣꯕꯥꯞ ꯑꯃꯠꯇꯕꯨ ꯂꯦꯝꯃꯔꯣꯏ ꯃꯥꯂꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯅꯣꯕꯥꯞꯄꯨ ꯑꯁꯤ ꯈꯛꯇꯅꯤꯅꯦ ꯏꯇꯥꯍꯣꯏꯒꯤꯗꯤ ꯑꯃꯈꯛꯇꯅꯤ ꯅꯣꯕꯥꯞ ꯄꯥꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯤ 4-5 ꯁꯨꯏ ꯉꯝꯗ꯭ꯔꯤꯕ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯍꯩꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯇꯣꯂꯦꯅ ꯍꯣꯏ ꯑꯗꯨꯗꯤ ꯅꯣꯕꯥꯞꯇꯨ ꯅꯈꯣꯏꯒꯤ ꯑꯆꯧꯕꯗꯣ ꯑꯃ ꯍꯦꯛꯇ ꯃꯦꯜꯂꯛꯎ ꯅꯈꯣꯏ ꯃꯤ 4-5ꯅ ꯆꯥꯏ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯋꯥ ꯅꯣꯛꯃꯤꯟꯅꯩ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯂꯤꯌꯥꯁꯨ ꯃꯅꯤꯡꯗ ꯆꯪꯗꯨꯅ ꯅꯣꯕꯥꯞ ꯄꯥꯝꯕꯤꯗꯨꯗꯒꯤ ꯑꯆꯧꯕ ꯅꯣꯕꯥꯞ ꯑꯃ ꯈꯜꯂꯒ ꯍꯦꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯣꯝꯄꯥꯛ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯅꯣꯕꯥꯞ ꯑꯆꯧꯕꯗꯨ ꯈꯣꯛꯂꯩ ꯍꯥꯏꯔꯒ ꯍꯩꯕꯤ ꯑꯀꯪꯕꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯨ ꯃꯣꯔꯣꯛ ꯑꯀꯪꯕꯨ ꯊꯨꯝꯒ ꯂꯣꯏꯅꯃꯛ ꯁꯨꯅ ꯐꯖꯅ ꯃꯦꯠꯂꯤ ꯃꯍꯤ ꯍꯣꯝꯕ ꯖꯥꯠꯇ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯤꯕ ꯀꯣꯝꯄꯥꯛ ꯑꯆꯧꯕꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯅꯣꯕꯥꯞ ꯃꯍꯤ ꯑꯗꯨꯅ ꯀꯟꯈ꯭ꯔꯤ ꯇꯣꯂꯦꯟꯗꯣ ꯃꯃꯤꯠꯀ ꯇꯉꯛ ꯌꯦꯡ ꯃꯇꯤꯟꯒ ꯀꯨꯠ ꯌꯣꯠꯂꯤ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯇꯣꯂꯦꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯟꯅ ꯅꯣꯛꯅꯔꯤ ꯂꯨꯁꯤꯅ ꯏꯕꯨꯡ ꯆꯥꯔꯁꯤ ꯌꯥꯔꯦ ꯆꯥꯕ ꯍꯧꯔꯣ ꯏꯕꯨꯡ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯐꯖꯅ ꯍꯥꯝꯇꯣꯛꯏ ꯍꯥꯏꯔꯒ ꯅꯣꯕꯥꯞ ꯑꯗꯨ ꯆꯥꯛ ꯍꯨꯞꯄꯒꯨꯝ ꯍꯨꯞꯄꯤ ꯇꯣꯂꯦꯅ ꯑꯁ ꯍꯥꯎꯈ꯭ꯔꯦꯗ ꯑꯍꯥꯟꯕ ꯍꯨꯞꯄꯁꯤꯗ ꯃꯣꯔꯣꯛꯁꯤꯗꯤ ꯐꯖꯔꯦꯗ ꯑꯁ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯂꯩꯁꯥꯕꯤꯅ ꯃꯦꯠꯄꯗꯒꯤ ꯅꯈꯣꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯅꯈꯣꯏꯅ ꯃꯦꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯦꯟꯈ꯭ꯔꯦ ꯅꯈꯣꯏꯅ ꯍꯦꯟꯅ ꯍꯥꯎꯕꯁꯤ ꯑꯁ ꯍꯥꯎꯏ ꯑꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯥꯂꯤꯌꯥ ꯑꯃꯗꯤ ꯂꯨꯁꯤ ꯑꯗꯣ ꯍꯔꯥꯎꯖꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯥꯁꯤꯜꯂꯣ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯥꯕꯗ ꯏꯕꯨꯡꯅ ꯍꯦꯟꯅ ꯆꯥꯁꯤꯟꯈ꯭ꯔꯗꯕꯅꯤ ꯆꯥꯁꯤꯜꯂꯣ ꯇꯣꯂꯦꯟꯗꯤ ꯂꯦꯞꯄ ꯂꯩꯇꯦ ꯑꯗꯨꯃꯛ ꯍꯨꯞꯄ ꯆꯥꯔꯤ ꯃꯣꯔꯣꯛꯁꯤꯁꯨ ꯐꯖꯅ ꯊꯥꯛꯆꯤꯜꯂꯕ ꯖꯥꯠꯅꯤ ꯃꯈꯣꯏꯗꯤ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯤ ꯇꯣꯂꯦꯟ ꯑꯗꯨꯗꯤ ꯈꯔ ꯂꯥꯎꯕꯒ ꯀꯔꯤꯒ ꯐꯅꯌꯥꯝꯅ ꯆꯥꯁꯤꯟꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯌꯥ ꯊꯣꯏꯅ ꯁꯥꯕꯗꯤ ꯑꯣꯏꯗꯦ ꯃꯣꯔꯣꯛꯁꯨ ꯈꯔ ꯆꯥꯒꯟꯕ ꯃꯤ ꯑꯣꯏꯕꯅ ꯇꯣꯂꯦꯟꯒꯤ ꯃꯇꯧꯗꯨꯗ ꯂꯨꯁꯤꯗꯤ ꯄꯥꯈꯠꯆꯕ ꯑꯃ ꯌꯥꯎꯔꯤ ꯂꯨꯁꯤ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯏꯃꯨꯡꯗꯒꯤ ꯈꯣꯍꯤ ꯈꯔ ꯄꯨꯊꯣꯔꯛꯏ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯩ ꯑꯗꯨꯒ ꯇꯣꯂꯦꯟꯗ ꯄꯤ ꯇꯣꯂꯦꯅ ꯏꯁ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯣꯍꯤ ꯄꯨꯊꯣꯔꯛꯏꯕꯗꯤ ꯃꯥꯂꯤꯌꯥꯅ ꯍꯣ ꯏꯕꯨꯡꯒꯤ ꯁꯥꯕꯗꯨ ꯎꯕꯗ ꯄꯨꯛ ꯁꯥꯎꯒꯠꯅꯤꯅ ꯇꯧꯔꯤꯕꯅꯤ ꯏꯇꯥꯁꯤ ꯏꯕꯨꯡꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯀꯨꯏꯔꯕꯅꯤ ꯏꯇꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯤ ꯏꯕꯨꯡꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤ ꯂꯨꯁꯤꯅ ꯃꯥꯂꯤꯌꯥꯗꯨꯗ ꯈꯨꯅꯤꯡꯅ ꯁꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯑꯁ ꯏꯇꯥꯁꯤꯃꯀꯣ ꯑꯣ ꯏꯕꯨꯡ ꯄꯨꯛ ꯁꯥꯎꯒꯠꯂꯕꯗꯤ ꯃꯅꯤꯡ ꯆꯦꯟꯕ ꯋꯥꯒꯅꯤ ꯇꯧꯕꯅꯤꯗ ꯃꯇꯝꯅꯒ ꯐꯠꯇꯕꯁꯤda ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯑꯍꯤꯡꯒ ꯇꯨꯝꯗꯈꯩ ꯌꯦꯡꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯒꯤꯅꯤ ꯂꯦꯛꯁꯜꯂꯨꯁꯦ ꯈꯣꯏꯁꯦ ꯇꯣꯂꯦꯟꯗꯨ ꯅꯣꯛꯂꯒ ꯍꯣꯏꯗ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯍꯦꯛꯇꯃꯛ ꯂꯦꯛꯁꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯨ ꯉꯥꯏꯈꯣꯗ ꯍꯩ ꯈꯔ ꯆꯥꯅ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯩ ꯆꯥꯔꯤꯉꯩꯗ ꯈꯣꯏꯗꯨ ꯑꯃꯨꯛ ꯂꯦꯛꯂꯕꯗꯤ ꯃꯍꯥꯎꯒꯁꯤ ꯊꯤꯒ ꯆꯥꯒ ꯌꯥꯅꯕꯒꯨꯝ ꯇꯧꯔꯅꯤ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯥꯂꯤꯌꯥꯗꯣ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯁꯤꯅ ꯏꯁ ꯇꯨꯀꯠꯆꯗ꯭ꯔ ꯈꯪꯗꯦꯅꯤ ꯆꯥꯅ ꯊꯤꯒ ꯄꯜꯂꯤ ꯇꯨꯀꯠꯆꯩ ꯇꯣꯂꯦꯅ ꯏꯁ ꯀꯩꯗꯧꯕꯩ ꯇꯨꯀꯠꯆꯗꯣꯏꯅꯣ ꯆꯥꯛꯄꯨ ꯂꯥꯝꯂꯕꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯔꯕꯗꯤ ꯏꯃꯥꯡꯗ ꯊꯤ ꯈꯤꯜꯂꯕꯁꯨ ꯆꯥꯕ ꯉꯝꯕ ꯃꯤꯅꯤ ꯐꯔꯦ ꯑꯩ ꯑꯁꯤ ꯍꯥꯟꯅ ꯆꯥꯁꯤꯟꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯑꯗꯣ ꯀꯣꯝꯄꯥꯛꯇ ꯌꯥꯎꯔꯤꯕ ꯃꯍꯤ ꯑꯗꯣ ꯍꯦꯛꯇꯃꯛ ꯊꯥꯡꯀꯠꯂꯒ ꯒꯔ ꯆꯤꯡꯈ꯭ꯔꯤ ꯃꯕꯨꯛꯀ ꯆꯥꯎꯕꯒ ꯀꯔꯤꯒ ꯂꯣꯏꯅꯃꯛ ꯆꯥꯁꯤꯟꯈ꯭ꯔꯤ
masit makaya mo tabu lemdi kompak adu khaktani ihang hanga tariba sabadu loiraga khoi adu leksili mata malyaga losigadi matinga ta khai mun yengjari mana sabadu uraga matinga kut yoli asumna hogjin khibana numit adugi numidang wairamdo hausikti oirari numida wairam tawdaba mathau singada tawri tolen swa somda mahagi sanani puliba losi hoigi inkol gi suthek adomda sangai san ani du su mabuka sawani tiktika lawani saringe haring balaitri pena sajari ngasigi tolen gelakpaga laikai khungi pali naina leklamba losi hoida ahing yarek lamba singado amata laklaroi haina ngasai khana khrabani maramdi maiba ama lakpasina pumnamak ngamlagani haibagi wakhalda loinamak khana khri mahai kinabaga kariga amata mapan thokna khidri adubu khulgi sidaida laiba kasumla hoyi yumdadi khulgi makhoina ha khara ama tawduna lekpadi adumak leptri phana kirabasu lekpa kirabasu makhoi singi khallaga thawai khubakta haptuna adumak lepnari numidang oibaga makhoi gi thong singadu loinamak sejen lonsan sekmok launaduna lainari lucy mata malia makhoi anido emungi tawgada thabak sing tawraga sakhom madomda sak thongna bahon ari tolensu makhoi gi manakta kaungna fak adu tharaga famaga lairi ngasida thengnaba oirabasu makhoi asi masil mapa amagum ikoi koinadri nungsi sanana laiminai lucy na su tolena si mapa bu soidana fangani hakibaduna yamna nungsi jai amadi top wakhalamasu mahaki masada pok pahori lucy na ibungi ima pabadi loinamak suna lairiba natro ibungdi isilinaw kaya poki ado lamlap na lakpasi ibungi ima pabani yahawbra aina khanbada yarangbada badi mande masabu lam thamna salhanbasi mama pa oiba singidi yaknabagumbani tolena do khawtak sai aduga amuk wakhan khallaga shumna khuma sumi ai ima paba loinamak lairi ado ai su isil naw ithanda poi yadaba hairibasi haujikti yaramlaganida aina saramdaiyadi ai ima pawada hairamdabasi ai sithi amadi irami ima pawani yaramgani haibasi aigi asetpa thajabani hare asina si oikhri adogi dama karimada khallugano aina laklibasi khulasi awana tabasi masi kaningbagi mayaina ai mafamasida purakhibani mata amalia amadi losiyado mamit ani yangnai aduga makhoina tawdaba thabak singado makha chathana adumak tawri asumna matamdi housing khibana numidangi saklena do thongba loiduna lucy tolen malia makhoi sangdana khulakpa thangti gi sak saruk ado pushanduna indiri sak adudi yamna hauna sari adubu tolen mahaki mapukningdadi asumna khalli mahakna ngasai lai khoiram libasi ngasi numin asidadi kaidawnungda tengbang lakadaba leiti mahangna kidanabani haidana lucy abadi maliada ngasi phagani haibasi pharagani haibasi haijin khibani mahakta singna si khangbana lucy amadi maliagi khongthang kuding senaduna laklibani karigumba khudong thiba tarabadi haidana chak inbadu loyaduna lucy amadi maliana mang thana thokri aduga tolena do tungda thogla karigumba saumamadi kaasida laibagum masada do mak phaujari toleni wakhalda sumna khalli nang ngamlabadi nairaga layo hayeng nongalakpada na kari phiom oige haibado na sana khangjegadabani haujikti numidangi matam phajana oiri pung mapal tarakli lucy amadi mata maliasu ningol kada sangdana makhogi pothapam thokpa pothakri ngasidi maiba oiriba khwaidigi haiba tole lakpasida makhoi aniado ikong komthokibagum tawri thong sejen lonsan ngantana tungkhri tolendia somda mahaki phamungda pham thong adu sejena lonsen wakhal ga ya khanjari tumthaba yada khai mahakna wakhalda khalibasi asini aina ngasai nungthil ukhibadabo madubu kayoraba mangona kaidong libalai asi isam samba lai hinati adubu kaidau zegani aisu haiba maiba mani mana kari ngamgani pharabasu phatrabasu imungdani lairibasi phari ai tumthanaba tawragi matamsi yamna thengamgadaba mali matamasi ahingi pung tara mathoi tarakpa matamdani
ꯇꯣꯂꯦꯟ ꯑꯗꯨ ꯍꯤꯞꯊꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯛꯄꯁꯤꯗ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯀꯥꯗꯣꯝꯗ ꯄꯣꯠ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯈ꯭ꯔꯤꯕ ꯄꯣꯠ ꯑꯗꯨ ꯇꯥꯔꯒ ꯄꯨꯡꯁꯥꯏ ꯁꯥꯏꯅ ꯀꯥꯏꯕꯒꯨꯝ ꯇꯧꯔꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯇꯨꯝꯂꯝꯒꯦ ꯇꯧꯕ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯥ ꯑꯗꯨ ꯐꯛꯂꯥꯡꯗ ꯊꯝꯗꯨꯅ ꯇꯥꯈ꯭ꯔꯤꯕ ꯃꯈꯣꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯁꯤꯟꯅ ꯂꯩꯖꯔꯤ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯈꯨꯜꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯑꯃ ꯌꯣꯠꯀꯤ ꯈꯨꯔꯨꯝꯇꯣꯡ ꯊꯣꯛꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯅꯤ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥꯗꯨ ꯈꯛꯇꯛ ꯆꯥꯏ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯂꯨꯁꯤ ꯍꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯃꯒꯨꯝ ꯇꯧꯔꯛꯏ ꯑꯁꯤ ꯐꯥꯎꯗꯤ ꯇꯣꯂꯦꯟ ꯑꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯕ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤꯕꯅ ꯊꯥꯏꯅꯒꯤ ꯌꯨꯝꯁꯥꯒ ꯑꯣꯏꯕꯅ ꯍꯦꯟꯅ ꯀꯟꯅ ꯅꯝꯕ ꯉꯝꯈꯤꯗꯕꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯀꯥ ꯃꯄꯥ ꯑꯁꯤꯗ ꯃꯆꯤꯜ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯑꯀꯤꯕ ꯂꯧꯁꯤꯟꯐꯝ ꯈꯪꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ ꯇꯣꯂꯦꯟ ꯑꯗꯨ ꯐꯥꯎꯕꯗꯤ ꯀꯔꯤꯃꯇ ꯇꯧꯗꯦ ꯃꯁꯥꯗꯨ ꯈꯧꯇꯛ ꯆꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯇꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯤ ꯑꯗꯨꯒ ꯐꯟ ꯐꯟ ꯆꯣꯡꯉꯒ ꯊꯣꯛꯈꯤꯕꯒꯨꯝ ꯇꯣꯂꯦꯟ ꯑꯗꯨ ꯃꯅꯥꯗ ꯇꯥꯔꯔꯤ ꯍꯧꯖꯤꯛꯇꯤ ꯇꯣꯂꯦꯟ ꯑꯗꯨ ꯄꯟꯊꯕ ꯇꯧꯗꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯈꯜ ꯊꯣꯛꯂꯛꯏ ꯍꯩꯁ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤ ꯑꯩ ꯊꯣꯛꯇꯕ ꯌꯥꯔꯣꯏ ꯂꯥꯏꯅ ꯀꯥꯏꯗꯣꯡꯂꯤꯕ ꯑꯗꯣ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯍꯛꯆꯥꯡꯗꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯈꯨꯜꯂꯥꯛꯄꯁꯤꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯕ ꯐꯔꯦ ꯑꯩ ꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯔꯒꯦ ꯍꯦꯔꯥ ꯃꯥꯅꯗꯤ ꯉꯝꯃꯂꯣꯏꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯍꯩꯕ ꯄꯨꯝꯕ ꯑꯗꯣ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯨꯝꯕ ꯑꯁꯤꯅ ꯃꯥꯕꯨꯗꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯔꯦꯞꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄꯗ ꯃꯥꯒꯤ ꯀꯥꯗ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅꯤ ꯃꯄꯥꯟꯗꯒꯤ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯨꯡꯁꯤꯠꯅꯤ ꯇꯣꯂꯦꯟ ꯑꯗꯣ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡ ꯇꯨꯡꯃꯥꯡ ꯌꯦꯡꯗꯅ ꯃꯌꯥꯏ ꯀꯥꯗꯣꯝꯗ ꯊꯣꯛꯂꯛꯄꯗ ꯃꯌꯥꯏ ꯀꯥꯗꯨꯗꯤ ꯊꯣꯡ ꯑꯗꯨ ꯁꯦꯕꯥꯛ ꯐꯥꯈꯩ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯤ ꯇꯣꯂꯦꯟ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯄꯥꯜꯗ ꯌꯦꯡꯊꯣꯔꯛꯄꯗ ꯃꯄꯥꯜꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤ ꯀꯧꯕ ꯑꯝꯇ ꯂꯩꯇꯦ ꯖꯤꯕ ꯄꯥꯟꯕ ꯑꯃꯇ ꯎꯗꯦ ꯑꯗꯨꯕꯨ ꯊꯥ ꯆꯝꯍꯥꯛꯅ ꯐꯤꯉꯧ ꯐꯥꯎꯕꯒꯨꯝ ꯐꯥꯎꯔꯤꯕ ꯇꯣꯂꯦꯟ ꯊꯣꯡ ꯀꯥꯟꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯃꯈꯨꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯩꯖꯕ ꯂꯩꯋꯥ ꯑꯀꯟꯕ ꯃꯁꯣꯜ ꯃꯁꯥ ꯄꯨꯝꯕꯗꯨ ꯅꯥꯟꯊꯖꯩ ꯑꯀꯤꯗꯨ ꯖꯨꯡꯕ ꯐꯥꯎꯗꯅꯕ ꯍꯥꯏꯗꯅ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯪꯒꯣꯜꯗ ꯂꯦꯞꯄꯁꯤꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯃꯨꯁꯤꯟ ꯃꯨꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯇꯣꯂꯦꯟꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯑꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯌꯥꯎꯗꯈꯩ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯒꯥꯜ ꯇꯞꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯑꯃꯨꯕ ꯑꯗꯨ ꯅꯝꯒꯤ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯑꯃꯨꯕ ꯑꯗꯨꯗꯤ ꯐꯠ ꯂꯥꯎꯅ ꯃꯥꯡꯈ꯭ꯔꯤ ꯇꯣꯂꯦꯟꯒꯤ ꯃꯆꯜꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯍꯦꯔꯥ ꯀꯥꯕꯨ ꯃꯥꯡꯈ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯤ ꯂꯛꯅꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯪꯅ ꯉꯝꯂꯕꯗꯤ ꯊꯣꯛꯂꯛꯎ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯁꯤ ꯆꯠꯆꯥ ꯂꯥꯛꯆꯩꯗ ꯑꯩꯅ ꯅꯝꯂꯝꯂꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯅꯁꯥꯅ ꯈꯪꯖꯕ꯭ꯔꯥ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯤ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯌꯧꯈ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯆꯪꯉꯒꯦ ꯀꯗꯥꯏꯗꯕꯨ ꯂꯩꯔꯝꯒꯗꯕ ꯈꯨꯜꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥꯗꯕꯨ ꯂꯩꯔꯝꯒꯗ꯭ꯔꯅꯤ ꯑꯩꯕꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯈꯤꯒꯦꯗ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯝꯗ꯭ꯔꯒ ꯆꯪꯉꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯨꯔꯛ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯂꯦꯞꯄꯛꯄꯗꯨꯗ ꯇꯣꯂꯦꯟ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯃꯅꯤꯡ ꯍꯟꯅ ꯆꯣꯡꯊꯣꯛꯏ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯣꯂꯦꯟ ꯑꯗꯨ ꯃꯪꯒꯣꯜ ꯇꯝꯅ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯁꯤꯗ ꯌꯨꯔꯤ ꯃꯈꯥ ꯌꯧꯔꯛꯄꯁꯤꯗꯅꯤ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯐ꯭ꯔꯦ ꯐ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯎꯔꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ
ꯃꯈꯣꯡ ꯑꯗꯨ ꯐꯗ꯭ꯔ ꯍꯥꯏꯈꯩ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯣꯂꯦꯟ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯇꯣꯂꯦꯟ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯈꯣꯡꯀꯥꯞ 4-5ꯔꯛ ꯐ꯭ꯔꯞ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯀꯥꯡꯏ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯈꯠ ꯃꯁꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯃꯛꯎ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯉꯁꯤ ꯍꯦꯔꯥ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯗꯤ ꯅꯠꯇꯦꯛꯂꯥ ꯀꯨꯝꯊꯔꯛꯎ ꯇꯣꯂꯦꯟꯅ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯕꯁꯤꯗ ꯂꯥꯏꯒꯤ ꯃꯇꯤꯛ ꯆꯪꯂꯕ ꯈꯨꯂꯥꯛꯄ ꯊꯥꯡꯇꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯌꯥꯡꯂꯦꯟꯗꯨꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯇꯣꯂꯦꯟꯒꯤ ꯃꯥꯡꯗ ꯁꯞꯇꯤꯡ ꯇꯤꯡꯅ ꯂꯦꯞꯂꯔꯤ ꯃꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯂꯤꯕ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥꯗ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯗꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕꯅ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯀꯤꯕꯒꯨꯝꯕ ꯑꯁꯤ ꯃꯁꯥꯅ ꯐꯥꯊꯖꯗꯨꯅ ꯑꯗꯨꯃꯛ ꯃꯨꯛꯇꯅ ꯂꯩꯔꯤ ꯄꯥꯈꯪ ꯏ ꯈꯦꯡꯒꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯐꯥꯎꯗꯤ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯇꯤꯛ ꯆꯪꯂꯕ ꯈꯨꯂꯥꯛꯄ ꯊꯥꯡꯊꯤ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯇꯣꯂꯦꯟꯗ ꯈꯥꯅ ꯌꯦꯡꯏ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯤ ꯏꯃꯨꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯆꯣꯡꯁꯤꯟꯈ꯭ꯔꯤ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯆꯣꯡꯂꯤꯕꯗꯣ ꯑꯃꯨꯛꯀꯤ ꯈꯨꯆꯣꯡꯗ ꯏꯃꯨꯡ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯣꯡꯁꯤꯟꯈ꯭ꯔꯤ ꯍꯪꯉꯣꯏꯇꯣꯡ ꯁꯪꯅ ꯆꯣꯡꯕꯒꯨꯝ ꯆꯣꯡꯈ꯭ꯔꯤꯕ ꯇꯣꯂꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯊꯖꯩ ꯃꯆꯤꯜ ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯤꯅꯣ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯣꯝꯗ ꯈꯣꯡꯀꯥꯞ ꯑꯗꯨ ꯇꯞꯅ ꯊꯥꯡꯖꯤꯜꯂꯛꯏ ꯑꯁꯨꯝ ꯊꯥꯡꯖꯤꯜꯂꯛꯄꯅ ꯈꯨꯂꯥꯛꯄ ꯊꯥꯡꯇꯤꯒꯤ ꯀꯥ ꯃꯄꯥ ꯑꯗꯨ ꯌꯧꯔꯔꯤ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯉꯛꯏ ꯊꯥꯡꯇꯤ ꯑꯗꯨꯗꯤ ꯃꯁꯤ ꯂꯦꯡꯗꯈꯩ ꯑꯗꯨꯃꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯤꯞꯂꯤꯕꯗꯣ ꯃꯌꯥꯗꯨꯗꯤ ꯀꯥꯕꯥꯈꯟ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯅ ꯄꯥꯡꯒ ꯏꯒꯠꯂꯒ ꯂꯩꯔꯤꯕꯗꯣ ꯇꯣꯂꯦꯟ ꯎꯔꯤ ꯁꯛꯐꯝ ꯑꯗꯨꯗꯤ ꯐꯅ ꯀꯤꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯎꯔꯕꯁꯨ ꯑꯗꯨꯃꯛ ꯑꯀꯤꯕ ꯄꯣꯛꯀꯗꯕ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯑꯁꯤꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯍꯩꯔꯨꯕꯅ ꯃꯉꯣꯟꯗ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯑꯀꯤꯕꯗꯤ ꯐꯥꯎꯔꯨꯗ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯗꯛ ꯑꯁꯤꯗ ꯅꯝꯗꯅ ꯍꯥꯠꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯁꯤꯜ ꯑꯗꯨꯗ ꯑꯀꯟꯕ ꯂꯩꯋꯥ ꯑꯃ ꯁꯣ ꯍꯤꯞꯂꯤꯕ ꯊꯥꯡꯇꯤꯒꯤ ꯃꯁꯥꯗꯨꯗ ꯐꯨ ꯀꯥꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯤꯞꯂꯤꯕ ꯊꯥꯡꯇꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯃꯁꯤ ꯂꯦꯡꯗꯈꯩ ꯃꯃꯤꯠ ꯄꯥꯡꯂꯝ ꯑꯗꯨꯁꯨ ꯎꯁꯟꯈ꯭ꯔꯤ ꯃꯌꯥ ꯀꯕꯥ ꯈꯜꯂꯝ ꯑꯗꯨꯁꯨ ꯎꯝꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯈ꯭ꯔꯣꯛ ꯅꯥꯈꯣꯛꯂꯒ ꯇꯨꯝꯊꯈ꯭ꯔꯤ ꯇꯣꯂꯦꯟꯁꯨ ꯃꯁꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯖꯩ ꯑꯗꯨꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯀꯌꯥꯗ ꯋꯥꯌꯣꯡ ꯆꯥꯈꯤꯗ꯭ꯔꯤꯕꯅꯣ ꯁꯣꯏꯔꯝꯅꯤꯗ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯝꯂꯕꯗꯤ ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯒꯗꯕ ꯐꯔꯦ ꯑꯩꯅ ꯉꯁꯤ ꯑꯍꯤꯡ ꯑꯩꯒꯤ ꯈꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯨꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯊꯣꯛꯄ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯀꯥꯁꯤꯗ ꯂꯦꯡꯗꯨꯅ ꯂꯩꯔꯒꯦ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯒꯦ ꯍꯌꯦꯡ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯉꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯐꯃꯥꯡꯃꯛꯇꯗ ꯐꯛ ꯑꯁꯥꯡꯕ ꯑꯃ ꯊꯥꯔꯒ ꯀꯥꯎꯉꯥ ꯐꯛꯀꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯅꯐꯝ ꯃꯍꯥꯛꯀꯤ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯉꯁꯥꯏꯉꯩ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯨꯔꯕ ꯊꯥꯡꯇꯤ ꯑꯗꯨ ꯐꯨꯛ ꯂꯥꯎꯅ ꯑꯃꯨꯛ ꯆꯞꯇꯤꯡ ꯇꯤꯡꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯁꯤꯜꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯗꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯇꯣꯂꯦꯟꯗ ꯌꯦꯡ ꯈꯦꯛ ꯂꯥꯎꯅ ꯅꯣꯛꯏ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯣꯂꯦꯟꯗꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡ ꯆꯥꯛ ꯌꯨꯡꯕ ꯃꯇꯝ ꯑꯁꯤꯗ ꯕꯥꯔꯣꯒꯤ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯥꯟꯅꯔꯨꯕ ꯌꯥꯗꯕꯅ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯤ ꯕꯥꯔꯣꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯆꯥꯡꯗꯨꯗꯒꯤ 10 ꯍꯦꯟꯅ ꯀꯜꯂꯤ ꯃꯗꯨꯅ ꯇꯣꯂꯦꯟ ꯑꯗꯨ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛ ꯂꯥꯏꯔꯣꯟꯁꯣꯟ ꯐꯃꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯤ ꯀꯥꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯡꯇꯤ ꯑꯗꯨꯗꯤ ꯀꯥ ꯍꯦꯟꯅ ꯇꯣꯂꯦꯟꯗ ꯊꯣꯏꯗꯣꯛꯄ ꯑꯀꯤ ꯑꯈꯪꯗꯤ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯄꯤꯒꯦ ꯇꯧꯔꯕꯁꯨ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯤꯌꯥꯏ ꯀꯜꯂꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯜꯂꯕ ꯇꯣꯂꯦꯟꯗ ꯁꯣꯛꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯉꯥꯏꯍꯥꯛ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯔꯝꯂꯒ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨ ꯇꯣꯂꯦꯟ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯟ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯃꯁꯤ ꯂꯦꯡꯗꯈꯩ ꯃꯁꯤꯜꯗ ꯂꯥꯏꯁꯣꯜ ꯇꯤꯟꯁꯣꯟ ꯀꯌꯥ ꯁꯣꯟ ꯑꯗꯨꯃꯛ ꯂꯦꯜꯂꯤ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯆꯤꯡꯌꯥꯒꯤ ꯂꯝꯒ ꯑꯣꯏꯕꯅ ꯆꯤꯡꯅꯨꯡꯗ ꯇꯥꯕ ꯈꯨꯜꯒ ꯑꯣꯏꯕꯅ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯤꯡ ꯑꯗꯨ
ꯃꯈꯣꯏꯒꯤ ꯃꯔꯣꯜꯗ ꯂꯣꯜꯂꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯤ ꯃꯥꯂꯤꯌꯥ ꯑꯃꯗꯤ ꯂꯨꯁꯤꯌꯥꯗꯣ ꯍꯧꯒꯠꯂꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯀꯥꯗ ꯄ꯭ꯔꯦꯞ ꯁꯪꯉꯛꯏ ꯇꯣꯂꯦꯟꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯤ ꯑꯍꯥꯟꯕ ꯎꯕꯗꯗꯤ ꯉꯛꯆꯥꯅꯅ ꯇꯨꯡ ꯍꯟꯅ ꯆꯣꯡꯊꯣꯛꯏ ꯃꯥꯂꯤꯌꯥꯅ ꯏꯇꯥ ꯉꯔꯥꯡꯇ ꯂꯥꯛꯄ ꯏꯕꯨꯡꯁꯦ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯕ ꯁꯥꯠꯂ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯣ ꯂꯨꯁꯤꯅ ꯈꯪꯗꯦ ꯏꯇꯥ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯑꯍꯤꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕ ꯁꯥꯠꯅꯣ ꯑꯁ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯏꯇꯥ ꯏꯕꯨꯡ ꯇꯥꯕ꯭ꯔꯣ ꯅꯣꯡꯉꯥꯜꯂꯤ ꯏꯕꯨꯡ ꯁꯤ ꯋꯥꯈꯜ ꯇꯥꯔꯣ ꯇꯣꯂꯦꯟ ꯑꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯞꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯊꯥꯡꯇꯤ ꯑꯗꯣ ꯍꯥꯟꯅ ꯌꯦꯡꯉꯤ ꯊꯥꯡꯇꯤ ꯑꯗꯨꯗꯤ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯃꯥꯏ ꯑꯗꯣ ꯑꯣꯟꯊꯣꯔꯛꯏ ꯂꯨꯁꯤ ꯑꯃꯗꯤ ꯃꯥꯂꯤꯌꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯇꯣꯂꯦꯟ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯥꯗꯨꯗꯤ ꯈꯖꯤꯛꯇꯪꯗꯤ ꯇꯣꯈꯥꯏꯅꯔꯤ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯅꯍꯥꯟꯉꯩ ꯂꯝꯁꯥꯡꯗ ꯂꯥꯛꯄꯒ ꯇꯣꯂꯦꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯁꯟ ꯐꯔꯦ ꯑꯩ ꯑꯍꯤꯡꯗ ꯀꯔꯤꯅꯣ ꯈꯔ ꯇꯧꯔꯛꯄꯗꯒꯤ ꯅꯈꯣꯏ ꯄꯥꯕ ꯊꯥꯡꯇꯤ ꯑꯁꯤ ꯁꯪꯗꯨꯅ ꯂꯩꯔꯨꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯄꯨꯝꯕꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯅꯈꯣꯏ ꯀꯤꯔꯨꯔꯒꯅꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯀꯤꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯗꯣꯛꯈꯤꯔꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯤꯔꯨꯔꯒꯅꯨ ꯂꯣꯏꯅꯃꯛ ꯐꯔꯒꯅꯤ ꯑꯩꯁꯨ ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯒꯦ ꯅꯈꯣꯏꯁꯨ ꯇꯧꯒꯗꯕ ꯅꯈꯣꯏꯒꯤ ꯄꯥꯕꯁꯤ ꯀꯔꯤꯅꯣ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯂꯦꯟ ꯑꯗꯣ ꯊꯣꯛꯈ꯭ꯔꯤ ꯃꯅꯤꯡ ꯃꯌꯥ ꯆꯪꯗꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯤ ꯂꯨꯁꯤ ꯑꯃꯗꯤ ꯃꯇꯥ ꯃꯥꯂꯤꯌꯥꯁꯨ ꯃꯄꯥꯒꯤ ꯊꯧꯒꯜ ꯈꯔ ꯇꯧꯖꯗꯨꯅ ꯊꯣꯛꯂꯛꯏ ꯃꯄꯥꯒꯤ ꯊꯧꯒꯜ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯂꯤ ꯏꯔꯨ ꯃꯥꯏꯊꯖꯔꯤ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯖꯔꯤ